Thasi ki tarani panda New Delhi da Pangthokhre Manipur ki Baat kouba thouram amada Manipur ki Irang Asigi Matangda Lanna uhanba Yaba wapham kaya yaokhiba du Semdoknabagi Pandamda Coordinating Committee on Manipur Integrity Cocomi na shinduna live discussion ama ngasi Pangthokhre. A rebuttal to Manipur ki Baat haina mingthonduna Classic Hotel ki Regency Hall da Pangthokhre live discussion atuda retired IAS officer R.K. Nimai Indira Gandhi National Tribal University ke Associate Professor Dr. Homen Thangzam Dhanamanjuri University ke Associate Professor Dr. Noni Arambam Cocomi Convener Kuraizam Athoba Historian Dr. Malem Ningthauza Amade Masad ki Hanagi President Miraj Sa Kori Mayumna panelists sing oina sarup yakhe live discussion aduda Manipur ki Baat da tongan bambioi kayana phongdokhiba wapham kaya nainaduna achumba aranba sing puthokhe discussion adugi moderation na UNI ke Bureau Chief Ningthokhongjam Satyajit na oike live discussion aduga mari leinana Cocomi ke convener Kuraizam Athobana hai That kunmathoi hena chatharakliba Irang Asida India ki tongan bambafam kaya dake mioi kaya na masa ki oiba narrative kaya putoktuna Lanna uhanba amate Lanna lamjingnaba campaign kaya chathaduna lakle asigumba kaya asina maru oiba issue kaya Lanna uhankhiba laikre Irang Asigi Matangda misinformation campaign chathaduna lamdam asigi micham miyam kaya da chamamnaba pokhalle haibase ngasidi mayek sengna uba fangle Aranba thong sing asidagi ngak thokpa ngamnaba khongthang ama oina ngasigi thauram asi pangthokpani tha asigi taranipanda India ki masak nairaba miyoi kayana saruk yaduna senkhiba Manipur ki Baat thauramda hana Union Home Secretary oirambata natana Manipur gi hanagi Chief Justice oiramlaba miyoi amana Irang Asigi Matangda achumba wapham kaya thamkhrabasu atopa panelist kayana yumpham yaudaba Aranba wapham kaya phongdoknakhibana India ki miyamna Lanna uhankhe amate Lanna lamjingkhiba yabagi fibam amada lakpadage ngasigi thauram asi pangthokpani ngasi pangthokliba live discussion asida Manipur ki matangda khanghairaba kaya panelists oina yauri thauram asigi saruk ama oina Cocomi ki official YouTube channel amaso launch tawbaga loinana Miyamda hena wakal lausing oihenaba hotnaragani makhatana asigumba rebuttal ke thauram ase matam gi oina aranba sing semdok chumthoknaba leptana pangthoknaba semsari makhatana mathau taraklabade matam gi oina national amade international gi mafam kaya dasu thauram kaya pangthokani Manipur gi Irang asida thaudang lauriba India gi masak naiba miyoi kaya na lamdam asigi matangda phongdokpada aranba dumak yawi adubu lamdam asida pokchaba akhang ahai singna puthorakpa wapham sing asina makhoidasu kanaba dumak pigani khali hainasu mahakna makhatana phongdokhe tongan mai diagi eminent personality sing asina makhoina uberga khenaba khara lei lamdam asigi le haudi chawpa scholar sing koi gi ngasi saruk ya biriba mayam sina uri sina koi gi kachin goya yongna koi gi chakhumang hobo khangna una pochi puthorakpanina mapandagi superficially अखोगी information collect तौरगा data collect तौरगा हाई बदुगा केना बखर ले अदुना लंबसी के लेबाग ले हाउगा तुना हमिना पम्याम न थंब वाफम मसिदगी हेना authenticated ओइबा source of information नम ले रोय अन मदुगी source of information दे कोइना इंडिया की larger interest population दा थवा यावबिरिबा मणिपुर दा थवा यावबिरिबा मियाम दा हाइरिब information सिंगसी शेयर तौन होना जब मसिदगी कोइ कोकोमी की वनसु official YouTube channel अमा कोइ ngasi दगी launch तौजरे Masida matam ki tholai ba thodo wa to punama sigi mari le na video footage sing maru na malengi media house Manipur gi media house na ukre mangna access to ya na bagi koi adu platform ma su koi asi launch to jabal le na hair ba sigu thorom si makhata na koi aran ba narrative ta chakhi ba ba aru ba issue sing di Cocomi sigu ba rebuttal ki thorom sing asi silaga India gi larger audience sing da aran ba sing chungthona na bagi campaign asi koi ngasi na han bo eraga makhata na sanction na ba Manipur ki Baat retired Lieutenant General Sokin Chauhan da thamkiba wapham sing adugi matangda retired IAS officer R.K. Nimai na hai retired Lieutenant General Sokin Chauhan na missing hengat le haina phongdokiba wapham aduna miyamda Lanna uhannabagi machak ama ohele
ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯁꯨꯞꯅ ꯑꯃ ꯑꯃꯁꯨꯡ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯃꯥꯊꯣꯏꯒꯤ ꯁꯦꯟꯁꯁꯇ ꯀꯔꯤ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯈꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯝꯈꯤꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯅ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯦ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯟꯁꯤ ꯍꯥꯏꯕꯗ ꯑꯇꯩ ꯐꯨꯔꯨꯞꯁꯤꯡꯅ ꯑꯌꯦꯠꯄ ꯂꯩꯇ꯭ꯔꯒ ꯀꯨꯀꯤꯁꯤꯡꯅ ꯌꯥꯗ꯭ꯔꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯇꯣꯞ ꯆꯪꯂꯛꯄ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕꯅꯤ ꯈꯨꯜ ꯃꯔꯤꯈꯛ ꯂꯩꯔꯝꯕ ꯒꯣꯂꯥꯇꯥꯕꯤ ꯈꯥꯃꯦꯟꯂꯣꯛꯇ ꯃꯇꯧ ꯀꯔꯝꯅ ꯈꯨꯜ 94 ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ ꯏꯁꯨ ꯑꯃ ꯍꯦꯛ ꯊꯣꯛꯄꯒ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯇꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯌꯥ ꯊꯥꯗꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯔꯛꯄꯅ ꯁꯦꯜꯗ ꯃꯤꯍꯧꯕ ꯀꯌꯥ ꯊꯣꯔꯛꯂꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯆꯤꯡꯕꯁꯤꯡꯅ ꯏꯔꯥꯡ ꯑꯃ ꯍꯦꯛ ꯊꯣꯛꯄꯒ ꯗꯦꯜꯂꯤꯗ ꯆꯦꯟꯁꯤꯟꯅꯕ ꯃꯈꯣꯡ ꯊꯥꯡꯒꯠꯇꯨꯅ ꯂꯩꯅꯔꯛꯄꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯗꯤ ꯗꯦꯜꯂꯤꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯕ ꯅꯠꯇꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯟꯗꯛ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯕꯥꯠꯇ ꯁꯔꯨꯛ ꯌꯥꯈꯤꯕ ꯄꯦꯅꯦꯂꯤꯁꯁꯤꯡꯒꯤ ꯃꯔꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯈꯪꯕ ꯌꯥꯎꯔꯕꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ